Meitei Naga Punsinaduna cookies in the park, Misam Tarukanaba protest of Cree. Militan Giloina be come down a Manipuri deputy minister Wehenmano, Mapam Lau to Ohana Laukri. Cookie theories in a puzzle keep Naga Misam Tarukanaba, Meitei Pangalamas Naga Punsinaraga Infalda as over really massacre. Protest of Cree, Masingam Labamia Maduna Militan Giloina be come down a Manipuri deputy minister Wehenmano, Mapam Lau to Ohabo Kulau Laukri. Naga People's Union Infal nga sa pung taramatwi makairam tarakpada New Second Leva Tribal Market Naga Meitei amasum pangalusing matang-matang naki Nopoa masunupi kaya marumatu na tungan ba oai sing iba placard sing paiki placard sing atu cookie sing na phaki ba misam taruk khudak rescue tawda bani Manipur lenga na khudak ta miyeng sangu asumba well fangalu amasum misam miyam gi punsi amadi lanthum ngak sielu amasum misam miyam da ka hen ba thong sa thagano haibena sing yauri Mafam adudigi masing yam laba miyam aduna New Second Crossing yorlaga kunung mamang phaw khong na laki Mafam adura police na thingduna makata na khong satlan kidi miyam na traffic island adura pulap laisinduna asobo protest adu sataki protest adura long life of Manipur gi saktam kai biaroi koki gi puari Manipur laiti haibena singba kholaw sing laki tungda miyoi nipan khangalaga Manipur gi chief minister Yumnam Khemsan Una hanki miyoi nipan aduna minister memorandum ama pisinki memorandum aduna point tere jawi point sing adude me kunthra ka mathuida konsa khulgi naga misam kul lairon by 5 village tagi koki militants na phaki begi thaudokta sinari bising athuba matamda pharaga court trial satabiyu Pastor kun yauna naga misam taru hauju phaw phajenduna thambada sinari ba lairon by 5 gi sim lalboy by 5 amadi village authority khudakta fabiyu Fakiba miyoi rescue taunaba Naga Khutlai Paiba sing matakta search operation sa thabiyo koki terrorist na Zaugsang tek village te attack sa thaduna Sidu Naga Dolangdagi Wilson Hart khibagi asum well fangan miyo Okrol gi TM kasomda ambush tauduna Sinaw sangamasum Yaringam basum Hart khibagi asum well fangalo amadi Koki militants in the quick pinariba suspension of operations who agreement abrogate to high money. Really eduga madi linen amokogi president S. Sanjuin High Central Force Punamak Halan Kiba High Visimiamgi Apamani Kanagumba Kanglup Frup Amana Akai Betarokla Yang Dunalay Kanagumba Amatana Manipur Tugaina Bohana Biare Manipur Ladiba Kanglup Frup Kudimak Iram Damasigi Isil Inaw Ngakani Pajan Kiva Naga Isil Inaw Taruk Tado Manipur Kundari Bami Lak Kuntra India divide in rule policy ngamhan gumsi haina magna phongdoki se minister unaru rabatungda Naga People's Union gi mihut amana miyam da hai lairon by fagi sip yauna mara leibising soidana fagani haujik su miyoi khradi phari adubu case asida mapung oina senari ba miyoi adudi phabangamdri lenga na makoi taruki punsi kannana yamna kana hotnari haina su phongdor ai hari lupa crore samaga maudraga taruk thadaduna Laikiba gari samri humdraga teret police ta sinakri police ki mapangal kalhandana law and order ngakpo oithokti chief minister Manipur police ki mapangal kan khat hanana ba chief minister Yumnam Khemsana ngasi tuan lamda sisinagadaba police ki gari samri humdraga teret flag off tokri ahanba Manipur rifles ki parade ground pangthok pathorama ma chief minister Yumnam Khemsan amadi home minister Gopidas 1000 yauna gari singadu flag off tokibani assistant to Status for Police Modernization Scheme Makada Sentana Lupa Crore Samaga Mogdraga Taruka 0.61 Kaitharaglaga Gari Singadu Laikipani Se Minister Flag of Taukiba Gari Singadu di Hero Motorcycle Sama Bolero B639 Bolero New Vehicle 50 Tata Yoda Vehicle Humdraga Mari Mine Protected Vehicle Tara Truck Kun Tata 407 Vehicle Kuntra Mahindra Naskun Mahindra Bullet Rakshak Kumfu Water Tanker Taragama Pan Bolero Casper Yankayamadi Heist MR Vehicle Mangani MLA Sing Chief Secretary Amasum DGP Rajib Singayaw na pangtukiba Thoramadurus Minister Y. Khemsan High Singi District Singda Infrastructure What Panasing Khudong Sadaba Kia Labor Maramna emergency Matulok Matam the House Sinariba Gari Singashina Matoning Tina Pangtokam the Begi Pibam Lake Punama Sigi Yang Manipur Police ki DGP na Lusing Matimamana assistance to
status for police modernization scheme gi makara tuan tuan ba makal gari sing amuktada pulap laibane hiram asigi matang union ministry of home affairs na mamang se gi october 13 ga mathoida lupa crore samaga mogdra ga 0.61 gi senpam kai tharaki Chief Minister na makata na hai Manipur da hojik thoklibi irang ase lakshin na bohona bada police personnel singna thawai phau ba tha dun asaw thodang dawduna lakti Laibaga mada police ki mapangal kalhandana law and order ngak poi thokti maram aduna Manipur police ki mapangal kangkat hanana balenga asin angam thakta hona khigani haina sumana phongdoki thawra madu home minister Govidas Konthawjam na hai ngasi lam tha ki ba gari sing asi thawdo wa thok ama tholakpada matam sana yauduna mathau ningthina pangthop ngamhanana bagi pandam ni hai ki haina su pausta pali dukan sing da pocha gi mamal thelu MSA Dukan sing the pochagi arepa mamal thetuna miyam na khangadabani mari lenabo official sing hiramasigi matang na toine drive sa thagadabani haina MSF ki general secretary khaidem khangan bana phongdokri kwa kaithel thonaujam laikai da leiba MSF ki mayai loisang na pangtokpa pawgi mipam amada ma na hai hiramasiga mari lenjana consumers affairs food and public distribution ki director da memorandum ama pisingkri lamdam asid hauzik oiriba phiba masina maram oiraga oil pump singda thau phangnadabagi awaba mayuk narakpaga loinana black ta thau gi mamal wang na yonarakpana miyam na sauna awaba mayuk nali mafam amadigi amada mi hondok hunjin tawriba masum pochei puriba gari singsu asobo saithing ama piri nomagi tangai fadana sangdaba yadraba pochei gi mamal nomagi hengalakli Nomagi suragi hingzariba miyoi sing yauna misa miyam gi khalaga dukan singda pochegi arepa mamal thetuna miyam da khanganba matok tai loinena hiramasigi matangna mari leinabo official singna toina drive sathagadabani Manipur gi hausik oidiba phiba masina hak thengnana masumna koinana mahiroi singda asobu safu ma piri haina palladuna mangna hai school tamliba mahiroi singna yumdagi school phau sapam amadi halakna ba hona bada thawgi mamal hengalakpana ben service tawriba singda khudong sa da hali lairaba madi sel tungi phibam phattaba imung singdana amuk hena khudong saraba miyona hali lenga na mahiroi singa madi school gi angang puthok pusin tawri besingi khanduna thaw marang kaina phangana na ba thawrang lokhatpam thui mahiroi singa madi miyam gi awaba ko khonana ba matam suppa thaw marang kaina phangana na ba thawrang lokhatpam thui hai khina su pawsta makhatana su phungdorakli masa khangdaba singna bom langsilamli Imphal West District ki manungsana langsing asobo maning leirakta leiba miyoy amagi yungi manakta ngarang numidang wairam pung 7:35 tabda hand grenade ama pokaikri police tagi pama pauna hai hand grenade adu langsing asobo maning leirakta leiba Sheram Roshni Kumar sai nifugu manga apok polai kidra es manawi maite gi yungi manakta pokain kibani adu moinama thaudo adu aso apan gi pawdi lethi thaudo asigi matangna police na thijin bhaukri hari Manipur Tharakraba IPS Mukesh May 13 digi DGP oiragani Manipur gi anabu DGP oina khalakraba Mukesh singa IIT Delhi gi graduate ni IPS phanglaba matungna mangna khwaidigi ihan hana posting ta ki mafam lalhaubi irang kanwa Jammu Kashmir gi Punch district ni kumjai nisinga mosama pan maudra gi loisilak padu waida Punch district ki Menandwar India amasung Pakistan gi marakta khuthokna ringai gi serakta mag police officer oina mathau tokhi matung tarakpa sei kunthra da su internal security gi wathok leipa mafam singda posting tarakhi pirpin jalamadi 26/11 haina khangnaba terrorist gi attack matung tarakpada NIA linkatuna internal security amasung counter insurgency gi thabak thoram sing kan khanana ba honabada mak sumaru eba thaudang rakhi Manipur hausik naga amasung koki furuki marakta thogliba Kangluki Lanasi, Hauzik Horen Lucian Mangambagi Mami Urakta Bamaramna, Moke Singabu Isterasi Anobu DGP Oina Tarakpani Haina Launari, Kumza English Samapanga Taraga Taruk, Baski, IPS officer Oriba Moke Singana, May Kuntrada Manipurgana with DGP Oina Tapuragani. AZM UT Kader Oerabasu, Inter Kader Deputation Eaba Piki Bamaram Namahaku Manipur DGP Oina Taupolakani. Khudong thiningai oiba mafam kyada posting taramba Mukesh Singhana singthangai oiba mong mathau tokiba maramna award kya phangwa laikri komja English ngani da lalhaubagi irang yamna kallingai da mak Srinagar gi SP oina thauparami matung tarakpada Punch transfer tawduna operation Sarpabinas maruiba thaudang nokhi matamdur Indian Army na Pir Panjal
Singsangdagi militant sing takthoknaba paakchana satakhiba operation mahaksu maroiba thaudang lokhi mafam adura mahakna sahi amarom posting taringaida militant chaningi kunthra hen hatpa ngamkhi matung tarakpadasu Mukesh Singhana Jammu Kashmir gi khwaidagi khudong thinangai oiba district singda mathau tawduna lakhi 26/11 haina khangnaba Mumbai da terrorist na satrakhiba attack adugi matung tarakpada Union government na NIA linkhatkibada Mukesh Singhasu agency asigi maruoiba thaudang lahonduna North Kasar Hills da mathau torami Kumjai Inglisingani ga taraga mathudi Delhi gi High Court ta bomb pokhai khiba Mecca Masjid ta bomb pokhai khiba amadi Sanjota Express ta bomb pokhai khibi gi thaudok singda terrorist singa mari leinaba case kayamaru makna paikhi Inglisingani ga taraga mangada mahak NIA da amuk hanna transport toroklaba matungda Kumjai Inglisingani ga taraga taruki Pathankot Uri amasu Nagrota attack mari leinaba case sing paikhi Pulwama da sathrakiba suicide attack su mahaksu makna paikhi Akon bada mahak Jammu zone gi additional DGP oina posting pirakhi matamdu da militant singi ihau kan khalakpaga loinana Rajouri Puns Katuwa Kistawa amasum Daudana sing mafam sing makhal makha kya gi attack sa thabarki Mukesh Singhana maroiba thaudang loduna Jammu Kashmir da lal haubi irang lakshna ngamkhibani haina dawnari adumaina Manipur gi hauzik oriba phiba masidi kanglup ani gi marak soknaba lan oiba maramna Jammu Kashmir da oikiba phiba maduga khenaba kaya marum lei hainasu pawuksida makhatana phongdorakli NRC tawdringaida lenga na ngammi haibigi matagum census ki thabak pekhat pahorabadi lebak miyamna sapsana thenagani Jetendra matam saringe mitop khandok haudaba tarabadi tungi mirol kanma ngamloi haibasi lenga asina khangba matam yauri haina campaign for just and fair delimitation gi khanbena Jetendra ningombamna phongdokri wafam asi Manipur lenga na sinduna state asida lakliba August 13 tagi census tawgani haiduna thaurang liba sigi mangoinana NRC update tawbinaba mari leinaba singna taksinduna lakliba sida lenga asina ngami matagum census ki thabak paikhat pahoraklabadi lamdam asigi miyamna lawgadaba thaudang gi matangda IYC Nungai SYPO Nungai Makhalikai UYC Nungai Khunau SUEDO Nungfi Khongbal Nungai amadi JFD na sinduna Nungai community hall pangthokiba miyamgi mifamga mari leinana Jetendra ningombamna phongdokibani magna makhata na hai matam saringai mitop khando haudaba tarabadi tungi mirol kanma ngamloi habis lenga asina khanthaba matam yauri mitop khandok pat lenga asina pamnabasu mitop khandok nabigi thabak oina pangthokpadi udri mikok thibana lamdam aduna leiriba migi masing khangdokraba tungda migi masing adu yenglaga sokhat thaurangi oiba sakthung pitharakadoribani adobu state asida Kumjai English amaga samapanga maudraga mathoida pangthokiba mikok thibigi thabak sathabada singi mafam khrada sahi amagi manungda hengatpa yaba migi masingdagi hena leirama thengnaki haibigi report phangkiba aduna takpadi lamdam asida niyam kaina mapalamdagi narol sanglakpa miyoi kya mikok thibri yaukri takni asiguma thong asi makhatana thoktanaba lamdam asidagi mitop khandoklaba matung census ki thabak sathabi yuhaina miyamna lenga asida taksinduna laklabasu leiba asina tabi da bahai bes angak papui Kumjai English amaga samapan go humfudagi English singaniga taraga mapan phawagi manungda masakangdaba khul kya hengalam le haiba khanglaba state lenga sina karigi yengduna leiribano masing thingamdraba khul kya hengalakpa haibasi masakangdaba miyoi kya sanglaktuna leiri haibigi khudam amana tapra mitopna khulingba leiba ama oiraklaba lamdamasi kanana bo honabada aikhoi punamaki thaudang natapra mitop khandoknaba honabada haujik leiriba civil society organization singtagi mathaura lenga asigi di saruk yaudabra loinana lamdam asidagi mitop khandoknaba amata ngairaba pambai ama oiriba lamdam asidagi census tawdringe mangoinana NRC update tawgadabani haibasida lamdam asida leiriba mipum khudimangna yafam thu ihainasu magna makhatana phongdokhi Gari Samaga Kuntra Zeribamdagi Imphal Sankre Security ki akanba section thoranga loinana man pusilakpa Gari Samaga Kuntra ngase ek Zeribamdagi Imphal Sankre hari aikhogi Zeribam pawmigi pawgi matungina Zeribamdagi Imphal Sankraba Gari sing adudi LPG tanker taraga mari petrol tanker taraga taru diesel tanker taraga mapan cement puba gari taraga nithoi alu pusilakpa gari taru yerum puba gari taru yen masinjak pusilakpa gari nipan yauri hari hauju phawbu jiri bamna teng taraga mari truck taraga taru punna lehauri hainasu pawusta pali Mongko chepu village ta nagasing Landakhre lengana khwaidagi hena kanba operation sa thagadabani WC Haukiba tang kun go humdogi numidang urkhul district ki manung sanba Mongko chepu
Kuki village Naga sin akan mamong na landarakri maram aduna asigum hingsa gi thawong sing asi makata na sathaba ngamdana bagi damakta lainga ki makedi ki khwaidi kan security operation sathabiu haina working committee on Kuki CSO urkhulna thadorakpa sirol aman haidi sirol asina makata na haidi bana tang kunga humdoi gi numidang pung tararom tabada litan police station gi manak na leiba es laho tangkhul village amasung laingang singlon degi atat akham laitan nomi kapsin dun etek satharkhibani numid adugi numidang wairam pung tarulom taba matamda mongkot sipuda leiba workshop amada thabak toba search goyer kauba miwema mayum dhalakpagi lamida litan range area degi tangkhul naga singna maikai khangdana nomi kapsin lakhim amasung ngamkho hen khongsai kauba miwema sunungmaina par kaplakpadegi makhubakta nongmaina pan khiari tangkul naga singi maikei gi misa miam sing de attack tawbigi thong as akan mamong kandem tawi adubu thawdo odur manana na laidiba Bihar regiment gi maikei gi khudakta mathau ta thabak sing lokhatuna ka henba thong sing makhatana sathan khidaba dugi tamaktadi thakat phungtoki mafam adu da operate tawriba central security force ki masing asi akaknaba oibana ahenba central force sing thamjinba yauna government gi maikei gi civilian sing da ngahak laitin attack sathariba si thingnaba security force na akan operation sathanaba demand tawri local residential singna sigum attack singa si thengnaba self defense ki thawong kya sathariba si aran mami ngamada yengloitabani heri marak sida KSO urkhul gi maikeri gi thadorakhiba sirolamana haribana ukhul amasung kamjung district ki manungda laidiba village youth club amasung KSO gi unit singna makoi gi khul sing adu kangpokpi district ki manungda laibu khul sing ni haina signboard sing thietnaba akanba instruction pikre hari Mongkot Chepu the Khulai Paiba sing attack tokri ukhul district ki Mongkot Chepu the Khulai Paiba sing me kun go humdo gi numidang akan mamongda attack sa tharakhi haina working committee on Kuki civil society organization na phongdokri lobasina thadorak pa chirolamana hai asiguma makhal gi pamdaba thodok sing amuhana thukondana ba security matik sana thama mathai me kun go humdo gi numidang pung tararom tabada litan police station na konba is laho tangkul belis manaki laingang sing amadi sarka pung yauna maikai kya digi mongkot chipu tamna nongmei ron kya marum kapslaki misa miyam da mongjung na thorang torga atamna na etek sa tharakhi bani haina su paus ta makhata na pali adugo tentang na sumna miyam no thamjage hauji koina di miyam paus matang ase lusinjarage am su makhata ba no ba update miyam pun ngai mina saina channel sigi maikai digi miyang phamda makhata na thamjari makhata ba no ba update miyam pun ngai mina si